Mahai tapam sang singmu miyam gilai singni haina khanmang ngamdaduna amang ata thon ba haibusi saukar ba watba biu singilisa ni haina Education Minister T.S. Radis samna phongdokre Sangi mayokta opposition party tarana November ni pa na pangthukkodoriba Black Day gi tharam mai pakna basem saba hokre amasung Bharat Sarkar amadi NSN IM anina santi gi wari sanari ba asida kari yauri amadi Manipur thugaina wafam yahon ba yaroi haina consultative committee na Bharat ki maru evalu singba singda taksin gadori Kurumjari IS TV ki pau miyeng tabiri ba mayam puna makpu taramna oksari housing asigi marueba pau sing sandongna pizari Phurup khuding gi laizari ba nas sing amaga exchange toina tawnarabadi soidana nungsinabagi lipun sagat pada mateng oigani haina Information and Public Relations Minister T.S. Biswasina tangkul katamnaw long Imphal gi kungamari suba General Conference kam Cultural Meet hawdupagi tharamda phongdokrai Simarong the Labour Tribal Research Institute ki hold the pangchokiba hayeng phawbasa thagadaba tharam maduda ADC Ukulgi member Wungre Yok Kasung Principal Secretary Benit Joshi Texasan Commissioner Rishikesh Modak Tangkul Katamnaw Longi President R Wortam Ajiyama Yauna Atopa Marueba Muyui Kaya Susaruk Yaki Minister Biswajin Makata na phongdokkibada Tungi Laibak Lepada amasung afaba mapangal kanba society ama semgatpada Naha Singi Sarva Thaudang Laiba Maramna Khangba Kanbagi Darkar Sulai Furup Kayana Kundariba Lamda Masida Aigi Magi Haiba Apikpa Wakalon Sing Laiba Makai Aikoi Kaidongidusu Punsin Bayaroi Mathang Saigi Mastha Fabugi Manungda Tangkul Katamnaw Long Imphal Oina Mapam Saba Amada Guest House Amagaloinana Office Sama Semga Sagana Honaragane Masina Singi Arapa Mafamdagi Lakpa Mahiru Singna Tengnariba Awaba Sing Karamakaidi Kokan Mangam Lagani Haiki Tangkul Katamnaw Long Imphal gi President R Wortam Ajiyama haikibada Singi Lamda Ladiba Mahiru Singi Thak Wangkatnaba School Lamadi Sarkar ge loisang sing phibam phagat hanaba akan mami yang sang biu haike Tharamosigi Sarukam Oina LC Rasera na iba Faningulu Kasem Mali Koba Larik Amasu release Tobugaloina Tongan Tungan ba Tangkul gi Nat Kyo Bazagoi Isai Kayasu Utke Mahai sang singbu miyamgi lai sangni haina khanma ngamdaduna amanga tathoan ba haibusi sakhotpa watpa miyebegi lisat ni haina Education Minister T.S. Radis samna ngasi DM Commerce ta pangchokpa Sillang Festival singni tara taret hongdopagi tharamda haikre tharam aduda Parliamentary Secretary Home L Susindro DM College of Commerce ki Principal P.S. Ibomsa Susaruk yakhe Minister Radis samna makhata na haikibada Josanpur College ki Vocational Building amasung Urkhul ki mafam kharada amanga tathoalamba haibusi saukhatpa watpagi khudamni Masida Singh amasung tampakta laidiba Mahirui Lup amadi Ima Lup Singna tumina yengduna laiba asi masana masagi sak hangjadabagi thawungni haike GST amasung demonetization gi mayukta opposition na November ni panda pangthokkodoriba Black Day miyam gi khongsat ama salaba matung sumangila sanglenda miyam gi mifam pangthokkodori Congress babanda pangthoba paugi mifam amada Observation Committee of all opposition political parties against the monetization gi convener El Sotin Kumarna Laibak Sinma Tungna pangthokkodoriba Black Day asiga mari lenana Manipur su mapung fara pangthonaba political party tarana Observation Committee Semane Demonetization nama palamdagi Black Money Purak nama thausilabagi makhada pangtholabsu masina laibak asigi miyamda kham thengna awaba nanghankre
financial emergency fawba lakpagi mawongda laisilakpa mapanda leiba corporate singi list parliament purak labasu madu sil taroga thamkiba maram asidagi black money puthopa ngamdabadagi demonetization asi tawkibani khongjang asigi damak sub committee singsu semlei namit asida congress babandagi hauraga miyamgi khongsat ama imphal manungda chatlaba matung sumangila sanglenda miyamgi oiba mifam pangthuktuna demonetization gi matangda khanagani tharam asida miyamna susaruk yabiyu haiki November ki tarik nipan da tagudoriba sumba ekoi black day asigi damakta ekoi achoba imphal da rally ba chakani adugo loina ekoi maru oi mi phamase sumang lila sanglen da pangthok pa loina ekoi gi tongan ba rajniti dol hariba dol tara sigi maru oi lu chingba singna miyam da hojik demonetization na tholiba khudong tiba kaya sing masing matang do pham kaya matham kani Observation Committee ki member is Manautona India government miyam ki mayukta local liba thabak sing yadi haibadu khanganaba lebak sin matungna khongjang asi sangsingadabani haiki committee ki chairman Govindas Konthozamna demonetization lebak ki sel thungi phibam phagatpadi laidadana miyoi sama ki mathukta sihan khre black money purakpagi mahutta miyam da kham thengna awaba bikibagi damak black day asi pangthokpani India government apangthok liba thabak tharam sing lisang sitna satharabadi laibak asi hian awaba phibam amada lakadra haina political party sing punsinduna khongjang asi sangsingadoribani namit asida miyam su saruk yabiyo haiki mani porokpagi demonetization tawba oidana bharat tale riba praja gi mangnabagi demonetization torokpani haidana bharat ki praja punamakna black day asi observe tawgadoribani hairibasida अखोई मणिपुर लेबीरीबा अखंग है प्रजा पुनमकना असिगुंबा ब्लैक डे असिदा सोइदना सरुक याबिरकनी हाइबगी अखोई पार्टी तराना चेतना थाजबा थमजै भारत सरकार मदी एनएसएन आईएम अनिना शांति की वाली सानरीबासिदा मणिपुर की अपुनबगी सक्तमदा काहेलकपा यारोय हाइबा वाफम सेंटर की मियो सिंगदा खंगनबा दिल्ली द लेबा कंसल्टेटिव कमिटी की हानिग से मिनिस्टर राधाविनोद कोइजम अमदी इंडियन आर्मी दा लेफ्टिनेंट जनरल ओरंबा होजिंगना एमपीएस सिगे चेयरमैन ओरिबा कोनसम हिमालयना शांति की वाली सारिबा सिगे इंटरलोक्यूटर ओरिबा आरएन रबिगा उनखरे हाइरे अटोपा सोर्स अमगे मतुंग इनदी कंसल्टेटिव कमिटी के मेंबर अनि असिना भारत सरकार की मरु अबा मियो सिंग उनबा होख्रे सही तरह मंगा सुबना शांति की वाली सानरकपा असिदा करी करी वाफम याउलबगे हाइबा खंगदोकनबा अमदी मणिपुर की अपुनबगे सक्तमदा काहेलकपा यारोय हाइना खंगननबा सतखिबा कंसल्टेटिव कमिटी की मेंबर अनि असिना भारत के मरु अबा मियोय कयादा मणिपुर सरकार अमदी मियाम की अपाम अदु सबसाना खंगलमगनी हाइरे राधाविनोद कोइजम अमदी कोनसम हिमालय असि मणिपुर सरकार ना कंसल्टेटिव कमिटी की मेंबर ओइना खल्लबा मतुंगदा ऑल पॉलिटिकल पार्टी ने यादुना थबकसिंग असि मखोयदा सिनखिबनि हाइरे अमरमदा दिल्ली द लेरिबा कंसल्टेटिव कमिटी के मेंबर राधाविनोद कोइजमना आईएस टीवी न्यूज का वाली सनबदा वाफम कया थमलकते रबीदी उनाई अदुवा तैदी उनद्री बादी कैसु हाइदीदा हानगी अदुनी सिरा लाकादा हाइबसिंदो कैसु तोदोपा आइदे को जो हानबो ओइबनिना हबा सॉर्ट ऑफ सम एक्सप्लोरेटिव कैनो द इंटरेक्शन की कई कैनो तो उन्हें दो ओना आदगी पॉलिटिकल पार्टी की कई ड्राफ्ट ता ओरिबदो अदुना लोशलगा खिदन अदुना कंक्रीट ओइने उनबो गी कैनो तो गनी कना कना उनबी की तोड़ गया हुजिसिबो आइकोय अतई सिलेजिदा नेशनल सिक्योरिटी एडवाइजर कोई करिकोय उननबगी होनबा मीटै मैचबु इंडियन कॉन्स्टिट्यूशन की मखादा शेड्यूल ट्राइब लिस्ट याहनगदबनी हाइना शेड्यूल ट्राइब डिमांड कमिटी न संगसिलिब खोंगजिंग सरुकम ओइना मणिपुर सरकार का शेड्यूल ट्राइब डिमांड कमिटी की अहानबो इन वारी सानाख्रब मचुंग मधुगी मायुक्ता प्रिजर्वेशन एंड प्रोटेक्शन कमिटी मणिपुर पीपीसीएम ना यानिंगदब फोंगदोरक्रे मियोय खरे की इंटरेस्ट मीटै मैचबु शेड्यूल ट्राइब लिस्ट सलहनख्रबदी मणिपुर दा थोनिंगदब थौजो कया थोरकप याय हाइरे वही ममलेका लेबा पीपीसीएम के ऑफिस पामुसिंग उनबा अमदा कन्वेनर एन बिमोलना शेड्यूल ट्राइब लिस्ट मीटै मैटैबो याहोनबगी मायुक्ता ngarang si minister memorandum ama pisinke
Manipur Kundariba Mite Maitebu Sahili Singh Aniki Mamandigi Nation Amu Oduna Isagi Civilization Lazaba Furupni Asia Lebaki Manunga Lol Culture Amadi Religion Labor Masing Tib the Yawa Yaba Lepakni Amaramda Manipur Andro Sengmai Payengi Miam Singh Sedul Kas Oina Adumak Lining Mugi Wafam Lady Sedul Tribe Onmada Mipum Kudimak Yare have a Wafam Aranda Wagani Karigumba Mite Maitebu Sedul Tribe Lista Salalabadi Manipur Sing Amasung Tamgi Furup Singi Marakta Akaiba Pibam Lakani Haiki Iriba Kogi Channel Lonset Lagi, Matomangam Lady, Kuting Magasi, Yam Tak Wangba, Adugumba, Lady Hindu Dharma Hang as India, the Lona River, as the guitar the Badugumba Dharma money, a queen at Sassariba, a queen of Mangi Sagona Liva, Dharmasi, Asagi civilization, Lajaramba, Lajariba, Housic Power with the Mutana Ladiba, a quasi, meditation, she said, tribe list the Yaw, Hivasi, Maram Zade, Hivasi, Equigi, PPCM Guiba, Asiapa Pirepne. Lesing Nitaraga Mariki May Thada Matamduki Minister Okam Ibobina, Urep Yung Tamduna Saba Horamnaga, Loshindana Ladiba District Sports Complex Pubalagi Pibam, Manipur Pollution Control Board Kisiram El Radha Kisona Yangsen Cray, Council Aduda Complex Osigi Project Director Insas Rupa Kumar, District Sports Association at Topuba Singh Ki, Lupa Crore Mapan Lak Nifu Hemigi Complex of C21 ITM Tarago Humdoi, Project Hapno Sagaliba Osigi Housing Faba the Lupa Crore Mari Lak Taramatu Hemigi Sentham Kai Tokray, Adubu Complex of Sigi Saruk Tankai Ama Fawa Sabal Wasilam Dabada, Siame Napian the Bafundo Cray. Anova government Asina Sanuru Singi Yangaga Sembanaba Honoragani, Masida Miyamna Asway Angam Tokana Bakumna, Senabiu Haiki. Matangdadi, Lakadova contractor Singna Matamsana, Walder Loramatunga, Subir Heraga. Tabuk Lubiu, Matamsana, step at the time the Lubiu, Gamina Matamsana, Pisapina, Ponazekani, Haidana, I may have the seat and just Lord Capil Tozeri. Rainforest Club now Western Forest Division Tamil Long District Maka the Omlek Suba Amur Falcon Karang Kongang Festival Indoor Stadium Tamilong the Pangchokray Thoramadu the Tamilong Kennedy MLA Samuel Zendai Additional Principal Chief Conservator of Forest Dr. Loko Puni Chief Conservator S. Dhananjay Saruk Yaki Indian Bird Conservators Network State Coordinator Dr. R.K. Birzit, Conservator of Forest Western Division K. Ice Brozentro, District Forest Officer Ice Golmaina, Resource Person to Wangang K. Samuel Zandaina, South Africa G. Siberia Digi Paidakpa, Karang Kongang, Useg Makalasigi, Maruebangasigi, Miyamna, Kangnare, Usegasi, Harpamasung, Yuanma Ting Bahore, Usegasi, Labukta Tabatin Kang Sing, Dengato Paidakpane. Usega Sibo Ngakpi Senminaba Aikui Kudimana Asoba Taudang Lominarasi Haiki. Medium Digi Parekaba Usega Sigi Yelaga Tamilong District Balo Kul Amasung Amur Falcon Kul Haina Lauktok Rabani. Tarum Sarukamu Oina Christian Grammar School Game Hairu Singh Balok Amasung Ilya Rong Kulgi. Kunza Singh Zago Isekias Udki. Wildlife Sayul Tarunga Madirena Pangtokiba Ese Iba Sangdam Nabada Mako Matang Taraba Mahairu Singh Subana Matum Singh Yantoki. Consumer Affairs Food and Public Distribution Game Minister Karam Syamna, Manipur Housing PDS ki Polam Singh Ningti na Miyam da Fangan Mangamle, Food Security Eki Watuk Losinuna Sing Pangdabagi Wakat Amatalak Trihana Media da, Pong Kibada Ngai da, PDS ki Polam Singh Miyam Ningti na Fangan Bangam de Haina, Manipur Proletariat People's Democratic Union, MPPD Yuna, Thadrok Pacherol Amana Kangalakre, Miyam ki Pangpam Tokpo Singh Pangdriba Sigi Matang da Chief Minister Nam Iyang Sangduna, Tiganaba Amadi Miyam na Mapung Fana PDS ki Polam Singh Pangan Bio Hari. Lamda Masigi Anobu Lengak Lakpodigi, Manipur da Senda Tumza Yawn Atai Tabak Taram Singasum na Pangtonaba Miyang Sangli Haragasu, Hiram Kada Mapung Pavangamdri. PDS ki Makada Pangam Tokpa Saktung Sing Mapung Fana Fangdre, Tong Osimakata na Sataduna Leragadi, Miyam na Lengang Asibukari Miyang Yanglakani Hybadu Kanta Bio Hari. Handak Isaugi, Awaba Kayarak Nankarba Madam na Sakta Matopo Yabagi, Akiba Lady, Miyam na Awaba Kaya Mayuk na Ringay Charak Asida PDS Kitsing Amadi Town of Singba, Manipur Gimafung Kaya Ningtina Pangbalay 3. Se Minister na Atuba Matam na Miyang Sanguna Miyam na Awaba Kokanaba Amadi Matokaram na, Miyam na PDS ki Polam Sing, Pangdribano Habdu Tigat Pio, Arama Torama Sing Charak Pigadavani Haina, David Tauri. Socialist Student Union to Manipur Amadi Struggle Committee Sinu na Lamda Masda PDS ki Polam Sing Niyam Lana Narol the Mangan Kiba Yanin the Fongdok to na Infal Iski Manung Sanba Kong wa Dhobi Lampakta Lester Mani Memorial English School Game Mahirike and Wakal Kongjang Satchakray Kongjang Atuda PDS ki item Sing Mapung Fana Fangalu Miyam Hak Mat Kanu Haiba Play Cards Kiasu Naki
सब मानव खोंजंग कोंगल आयरन पातलेब सूरज रियर स्कूल दसु स्कूल अदुगी माहिरुसिना वकल खोंजंग संगसिन की चाथरिबा खोंजंग असुगी मतंग स्ट्रगल कमिटी मणिपुर लुसिंगबा तनोरंजन फोंदोरपदा PDLs की आइटम सिंग मियान मफुंग फाना फंगंदबा असि तराइना लौजे मरिलेनबा मिनिस्टर ना अथोबा मतम नम इयंग संगदुना मियाम के फंगोन थोपा पोलम सिंग फंगनगदबनी मदु नत्रबदी मियाम की हक तानबा असोब इहौ अमा सोदना लाकने इहौ लाट्रिंगाइदा PDS की पोलम सिंग मफुंग फाना फंगनबा होनबियो हाइकी PDS की पोलम सिंह फंगनगदबदु ngasi मफुंग फाना फंगदबगी वाकत क्याना मणिपुर सि निल्ले चुंगलाबा थोंग असि स्ट्रगल कमिटी मणिपुर अमदि SSM अकन ममोंगदा कंडेम तवी खोंजंग असि सगोलबन तेला सापम लेरकी इबुदौ खाबगी संगलेन दसु लमदम अदुंगी इमा इबेल कयान सु पांगथोखरे वकर खोंजंग अदुदा तोंगान तोंगान बा वारोल इबा प्ले कार्ड कया सु सजनकी संगसिलिबा खोंजंग असि matangda मणिपुर प्रोटेक्शन पीपल डेमोक्रेटिक यूनियन के प्रेसिडेंट मेगाचंद्र मैतेन फोंदोरपदा ममांगदा येनखिदबा PDS की पोलम सिंह कदाइदा थमखरे मियामना पिगदबा पोलम कया कैथेलदा मरांग कायना योनबा थेंगनरे हिरमसिगी matangda मरि लेनबा मिनिस्टर अमदि से मिनिस्टर नमी यंग संगदुना लेबाक मियामगी फंगों थोपा PDS की पोलम सिंह मपुंग फाना फंगलु हाइकी मशेंग तबजरगन खंजलिबा अदु सरकार जंगसिदी अदु PDS की पोलम सिंह फंगदा बाइसे प्रजा की हक मत अदुना ngasi नाइबेसिंग थोपना ngasi फमी दना से प्रजा की हक PDS की मखादा लाइरबा मियामना फंगदबा सिंग अमदि थाव मांगनबा सिंग चराक पिदुना साक तांगदबा फिल्मदगी कोकनबा सिनबियो हाइबदिसु तादबना माओइस्ट कम्युनिस्ट पार्टी मणिपुरना अंगम थाक साक तांग थोक्तनबा होनगनि हारे लोबसिग सेंट्रल कमिटी के कोऑर्डिनेटर्स कयोंगन मंगांगे चरोल अमना PDS की पोलम मांगनबा सिंग चराक पिदिबा फाबा लोबसिग खोंफम हंदोकलोय लाक्रिबा नवेम्बर तांग मंगादा मियाम सिंथा लेप्तुना अयुके पुंग मंगादगी हौरगा नोंथिल पुंग मंगा फाबा जनरल स्ट्राइक तौगनी जनरल स्ट्राइक मनुंगदा पाउमी मई इसिंग अना लायंग नाट अमदि लाइनिंग मदि लेनबा सिंग कोम थोकनी माओइस्ट न मियाम दा यारिबा मखै अवाबा पिगेतबा थबक सिंग पांगथोकनिंगदे मरम मदुना जनरल स्ट्राइक असि माहिरो सिंग अमदि सुरी नोमलिबा मियाम दा यारिबा मखै सोक्तनबा नोमाजिंग निमित्ता पांगथोकपनि हारि हौजिक पाउगी मरकथन अतेनबा ब्रेक अमा मणिपुर मियाम की नुंगाइरबा पाव स्काई हॉस्पिटल पोरमपाता चेस मेडिसिन अमसु कार्डियोलॉजी की OPD खुदोंग साब लेजरी अहेनबा खुदोंग साब गलोइना ऑप्स एंड गाइनी अमसुंग ENT की OPD खुदोंग साब सु लेजरी अकुप मरोल की दमक मखाद पिजरीबा फोन नंबर नत्रगना रिसेप्शन द ताना बिदुना हान बुक तोक्सन बिहो Swiss rolls with exotic fillings from Winkies, the cake specialist. Swiss rolls with exotic fillings from Winkies, the cake specialist. Hakchangi labor solakpadagi producing attaba hakchang choktarba tumba chaba yaraktaba khong hama nungayaktaba singidamata amatta ngaraba upaidi jolip syrup amasu jolip capsule with channing sinabio. ब्रेक तुंगदा मखातबा पाव पिजरी पोरंगपा TV टावर मनाक्ता लेबा यांगोय निंगथौ मैरा पाइबी नुपी लुकी मेंबर अमदा खुराई केंद्र की MLA ना मियाम ममांगदा ngang nuwaitaba wahi wata sinarambagi mayukta yaningdaba phongdoktuna laikai aduda MLA bo boycott tawna bwarep lokre pangmu singda wa ngangaduna maira paibi member amana phongdorakpada porongpa TV tower lambi pakthupaga mari lenana maira paibi lupasina wa khanana ba MLA da haijabagi matung ina laglaba matungda fajadaba wahai khonpham sinaramaga hankibani maram asina hiramasigi matangda yanaba puroktriba fawa MLA bo boycott tawba haina warep nare haiki Tongni Kangai na mami mama pagtok pa matsaksi kasi na ida ba siya masit togbiga no lebak tholiba kholiba mayam se thingbiu lakbi nu maira paibiga adel local MLA ga akoi yanabam productive baudi local ge MLA se akoi lekai sida sangdaba haidana akoi warep tanare boycott tawra
Education S Department Sinuna Sahi Kuding Leptana Pangtopa State Level National Talent Search Examination November Manga Nomizing Nimita District Amadi Zone Tratruk the Pangtokaduri Class 10 9 Amasung Class 8 Tamliba Mahiru Singi Exam Sida Kanagumulup Amatanaban General Strike Mahiru Singi Yanglaga Kobidanaba Education SK Additional Director na Appeal Tauri Garina Theng Mudigi Laikidraba Oramba Yai Hyderabad Honazam Nipa Masagi Misi Singaningai Oi Mari Lainaba Singna Asingba Kangan Biu Haina Laikidrabagi Loina Bina Pendaba Fongdora Play Mahaki Loina Bi Mangol Laina Fongdora Pada Mahaki Mapuraba Sahi Humpu Humdorum Sure Ngarang Ayapung Taretom Taba Matamda Cycle Tonaga Toki Bane Adugo Nimitum Mamatung Pung Train Toy Makairom Taba Matamda Langtabal Maite Lamkaida Gyan Tadana Ledamadi Hospital da Pukatuna Laikan Naraba Matung Si Ayapung Manga Minute Kuncharom Taba Laikidavani Messi Ossi Singaningai Oi Kanagami Karana Lautunaraga Accident Manba Sasinaduna Hatpa Mali Maramashina Asuma Putopi Haiki Langtabal Narang Konjin Maira Paibi Secretary T Nungsina Pongdropada Laikidrabani Pamasa Sajiwa Zelda Zeller Oibni Mahak Nisa Sinaba Miway Nate Mahaki Furik Hout Nisa Saba Manba Maimu Kobami Amagi Mingda medicine prescribed oversee Ama Yaurumi Maramashina Police Samasumadi Nevasing Asumba Tilopi Haiki Masagi Laina Nuna Karimta Layanate Masad Puketa my blaying Amada Maimu Haina Iraga Tamame and the BP Guli Hapsan Birame Masi Yaning them see Kangaro Uro Habadona Mamitang Lebak Nateva to Omtadi cannot view China Levax the Paliba Muing a Putopu. Kasamtong Kendigi Oina Napsagi Karsing Miam da Tubada Fangalagani Hana Kendra Sigi MLG Nomini Yumnam Gunesor Elias Yamana Fongdokre Wafamasi Kasamtong Elamam Lekai de Labor Mahaki Yumda Kendra Sigi Agency Amadi Sub Agency Yauna Pangtokiba Pamusinga Unabada Fongdokibani Mana Makata na Fongdokibada Pausia Singa Kendra Sigi Miam da Napsagi Karsing Pangandi Habigi Matang the Infal Westki Kendra Punamakta Napsagi Kart Kimatang Saya Namakaya Lady Kendra Sigi Oinasu card holder leasing Marigi Matakta verification satari Atuba Matamelo Sinana DSO the Pikalagani Hana verification Lukraba Kara de Pikat Craig Anova apply to the posting su verification satari Haiki Amaram the Kendra Ashida Lady by agency Amadi sub agency na saying Yanba Matamda Numit Humidegi Hena Yen de Hibasi Yumpam Yau the Bawa from Ne card by the Mio Sing Faba Mavum Pana saying Submanavamong the Mio Bigi Minusi and Laga P Haiki Kendra Asigi fair price swap sing Matau Nintina Tauri, sub agency na sing Numit Humidegi Hena, Yen de Haiba, cooperator sing na Fondo Kiba from Adu Numit Humni Fabagi Manunga, Miam the Kangan Bio Haiki. Saying the Masiki sub Sabakar, Siki Sanabo Posi, Very Central Matunda, Tunamak, Kasamdum Kendra, Masiam, Atuba Matamda, Hanboina, Impan, Wesky Manunja, Akosho, Hanba Lamzenda, Yauna, Kano, Honori Haba, Pomsima, I see my Tamjake. October Kuntra November Mari Faba Chathagadaba Vigilance Awareness Wiki Tharam Department Sing the Pangtopagum Ngasi Sericulture Department Sinuna Sangai Pataleba Sericulture Office the Pangtokre Tharam Adu the Sericulture Director S. Kunjakeso Deputy Director C.I. Sarasandra Yauna Atai Official Kazu Sarup Yaki Director Kunjakeso na Haikibada Prime Minister Narendra Modi na Senza Tumza Laitaba India Ama Wahenabagi Paikaliba Tabaki Manungsana Tharamasi Pangtopani Haiki Narendra Modi, Honorable Prime Minister ki magi vision, my vision, corruption-free India IBC, mapung phana ba pipun munasu, corruption ki mayokta, social libers, program asi pipun nasu gami. Handa Kerala the AB, BP, RSS, BJP amasung BMS ki waka singbo CPI, M waka sing na hatkiba, Kara Amana Tiba Fawa Fangdana Ladiba, Yanindaba Fondok Tuna Akhil Bharatiya Vidyarthi Parisad Manipuna Thangmai Islam Lekai Community Holda Wakami from Satakre. Parisad Asig National Executive Council Gemi Hu Sarasandana, Kerala da CPI, M Satariba Thong Yaning Day, Thaudok Singh Asi CBI da, Tigat Hangadabani. Lakriba November Taramatoida Salo Kerala Mingchonba Kongsat Amasusat Kaduri Masida Manipur Gemio Isa Masusarup Yagani Haiki Handa Pangthok Doriba Sangai Festival Asi Bharaki President na Hogdokodaba Sigi Yanglaga Police na Section Tharang Lokot Po Oina Singjamai Police Station gi Manung Sanba Kawa Naurem Lekai Dangasi Ayupak Sana Thiba Humbagi Thabak Sathakre Imungda Fawasanguna Thiba Humbagi Thabak Sathaki Nupi Yauna Miyeka Yumdagi Mapalda Koktokjuna Amamam to Oina verification Sathaki Singnavamia Tarago Humdo Makar Taba verification gi Damak Singjamai Police Sinakre Haidi
Hayang se Minister N Biriana Sandel da lakaduriba asigi sinba lambagi thabak Maha Area Civ Association Sandel Civil Society Organization sing amadi miyam puna pangchokadabani adabu live activity Sandel BJP unit namakone singadabani haina media da fongdor leba wafam masi aranbani haina Association asigi Chairman Stephen Rokhang na fongdokre wafam masi ngasi Manipur Press Club ta pangchokiba pamu singa unaba amada fongdokhebani Mana makata aduna tharamasi Sandel BJP unit na singadabani haina fongdorapa asina maram oraga lamdam adongi miyam penadre loina si Minister lakpada mi tinbagi sang hantabagi phiyomda laire maram asina ngasi nimidang fabagi manungda Sandel BJP unit na hiramasigi matang sengdokadabani haiki BJP unit na Sandel sida CMO welcome tawgadabonate akhoi makana tawgadabani Duna masising na bigano haina prayasing desu kanghanjaba sini. Lamsang leba RGO College of Nursing gi Tailak Suba Beski BSc Nursing Mahiro Singh Lem lighting ceremony ngasi RGO gi auditorium da pangthokre. Tharamadu da Manipur University gi Vice Chancellor Professor Adia Prasad Pandey hanagi MLA W Barzabitu College Development Council gi Director T.S. Ratan Kumar yana miye kana saruk yakhi. Vice Chancellor Adia Prasad Pandey na nurse ke sinpham asi yama singthaningai oba sinpham amani nurse sing na miye bige seba tabada kathok pagalwena na thabak tawgadabani haiki Nursing is a kind of caretaking, help, seva, whatever you can say. A lot of abbreviations can be used for this profession. Sangangai awang lekai da leba thongam saubugi yumda Manipur People Party gi senior members sing Central Committee members sing amadi members sing oba mifam ama pangthukuna warep kya lokre warep sing manungda Development Committee Manipur People Party gi miyot kun ngamathona saba ad hoc committee ama semkre committee asigi chairman to analyze from Krishna Das amadi convener oina Kwanthauzam Krishna Chandra Khankre RK Mohendro Fandong Purnimasi Devi Lehauthabam Jibalata Leimabu advisor oina Khankre Ad hoc committee asina Manipur People Party gi manungda tholeba thodo wathok sing hakthengana yingsinba amadi athuba da warisun ama purokna ba khonaba party asibu kanna ba khonaba da asaba thodang lawba haina amatu oina yana khre hairi December mari degi mapan faba Mumbai da pangthokodaba Innovative Artists Welfare Association India disingani taraga tarita Manipur gi mahus sinduna saruk yagadaba miye tarukna saba Timama lakreba nabe magitang tarukta domestic violence samadi child abuse ki mayukta kangla mamangdagi khwai Brahmapur laikai fawa santi khongsat ama chatkadori Aiwa India Manipur sinna pangthukodaba khongsat asigi matang ngasi Manipur Press Club ta pawgi mifam ama pangthokre Aiwa India gi North East India gi director Bhomi Chan khabana haikibada Aiwa India lising taraga tareta saruk yagadaba makoi taruk asi mai paknaba miyamna sawgatpiu haiki Delegate Singh sina financially amadi moigi moral support Mumbai chatpa matamda support tawiraga moibu pungning thogat piraga moigi kano se competition se hai tare pageant se success oinaba khoina myam dagi request tawjari Sandra Singh Khongda Festival amadi Fidalna Singh Bathyatpadagi miye kanglup kharagi marakta ungkhatnaba laktuna miyam ge tangdu loitaba punsida akaiba pirakpa yabadagi Sandra Singh Khonggi parking area yauna Singkhong area dangarang ni medamara pung manga dagi district magistrate na CRPC ge section samani fuga mari gi makhada miye manga dagi hena punba asok apan nangma yaba khusukulai Singh pudun satpat athing batham khre Langjing High School ke sahi ke school mate ngasi school asigi campus ta pangthokre thoram adu da pasway kendagi MLA AK Mirabai ZEO Zone 1 ki Ais Suseta Langjing Gram Panchayat ke Pradhan L Roman school asigi head mistress L Nirmala Susaruk yakhi school asigi wena handak sahi class 10 exam da mai palgalaba Mahiru Singh nesting thak da pangthopa masana Singh da medal lawrak naba Mahiru Singh mana mathumpi dina puning thagwat khi MLA ek mera baina paisa sangdana larik tamba haibasi government school khakta da oithoi maram aduna matamatam gi paliba government na school sing faganaba miyang sangbatangai fadi haiki Bharat Parchagi Prithvi ki atopa lamchenda yawa ngamna ko panagada Manipur ekoisu swathadana kanna wanaminaduna matamatam gi kudong chaba kaya sing se lawduna loinana isa sing ko apaba mai kaida pukhalakpa ngamna ba gajian sing na kan mami chamina Tidim lambida hauzik laidiba port hall sing moirang lamkhai phawba mensinbagi thabak sathariba asida koilas ningthi na haptre masina maram odina mensinba kuidriba port hall sing thoina ahongba laitre
thong adubu lambi asigi nak yata leriba miyo singna pendaba phongdorokpaga loinana mari lenaba singna atuba matamda miyang sangbiyo hairi nungdang athengma matamda lai aduduga JCB amaga koi dozer amaga lai aduga thabirame aduga simaina thagada worgadi problem ama lakane thogu matamda dumai simaina thagada worgadi thabiranu na hajani ki thariba pala ki thadaba sab manare ki tangai bena nungthak ka sira thanamane ba na masidi athu matamda masi mari lainamna yenghin ga pame pai Bishnupur Police Commando amadi manga suba JK Rifle na Wabgai Bazar da asat awsing sector bada KCP People's War Group ke miwei ni haiba yumna miyai koba Wabgai awang lekai dige miwei ama dima letter ga konana fare hari amaramda Thawal Police Commando na kundaluk suba Assam Rifles ka Thawal Bazar da asat awsing sector bada KCP MJ Sigi Muhammad Aslam koba sora makha lekai dige miwei ama dima letter ga konana fare amaramda Thawal Police Commando na nupi police jaw na lilong turel ahandi upak thong makha da thibu humigi thabak chatchabada Gari Huran Bani Haiba Muhammad Jilla ul Haq Kawat Lilong Turil Ahan Bi Upak Thong Makha Dige Mayor Asi Honda Activa Amaga Konana Fare Mahaki Majima Thibu Humbagi Thabak Sachabada SP Capsule Satet Nifugo Humdoi WY Tablet Sahum Maudra Amadi N10 Tablet Nifu Yauna Atopa Polam Kya Sufagale Haina Police Ki PR1 Thadro Pacherol Amana Kangalakle Civil Defense Manipurna Relief and Disaster Management Ke Miya Makha Danamit Humnigi Disaster Management Training Ama None Bazaar Community Hall Pang Chokre Master Trainer Singh Training Asuda Nonegi Village Leader Marifor Masaruk Yaki Romai Naga Baptist Association Madi Suba Mission Conference RNBA Office Compound Tamelong District Headquarters the Haukre Tamelong Baptist Church na Yumbu Odina Pangcho Leba Conference Asida Assam Amasung Manipuri Gi Sirs Sama Kunganipan Ge Mihut Kamar Masaruk Yari CMO Imphal West District Mobile Medical Unit na Sindana Liam Layam KM Amalam Sang Kendri Manung Sanba Kamaram Community Hall the Pangchokre Dr. Arambam Solomon Mete Amasung Ayus ke Dr. Haikruzam Wanglen and Lusingba Tim Aduna Mirol Binupi Amasung Angang Yona Miyo Sama Yang Kai Maridom Layang Hilang Saxon Liam na Pangan K Ministry of Youth Affairs and Sports Kimiya Makada NSS Regional Center Guwahati Amasung NSS Cell Manipur University na Sinanamit Manganigi NSS Volunteers Singi Life Skill Develop Leadership Amasung Personality Development Camp Waikomani Girls College the Haukre Thoram Adida Wang Kim Kendagi MLA K Megasandra NSS Cell Manipur University Coordinator Dr. K Sital Zid Amasung Waikomani Girls College Principal Dr. O Ibetuan Susaruk Yaki Thawal District Tungan Tungama College Amasung Higher Secondary Gi NSS Volunteer Yang Kaina K Masida Saruk Yari Mamang Thai Kungatati Kuntra Fava Sikin the Pangchok Mangarak Suba North East Youth Festival Manipur na overall team champion Ore Ministry of Youth Affairs na Sinba Festival Asida Manipur team na drama da Ahanba folk song da Ani Suba Amasung folk dance da Suba Taki Wangu Gram Pansai ki akan naba gram Sabah Mifam ama Wangu Ahalup Sitek Laikai Community Hall the Pangchokre Thoram Adida Wangu Warayang Bijila Parisat Member Ambrosen Pradhan A Bina Amadi Atay Member Singu Saruk Yaki Pansai Asigi Wanya Lakpa Tabak Tharam Singh Thamu Singna Miyam Gidamak Tabak Tawani Habigi Punna Wasak Sulaminaki Ngasi Ayuk Lilong Thong da ROP Satpa Assam Rifle ki Huina Thong Masin gi Kongkut Amada Bom Lady Habig Ingit Pirak Padagi Lilong Police Amadi Assam Rifle na Bom Lok Thong na Bahona Bada Pung Ama Hena Lambi Tingduna Chatok Sin Tahuludre Bom Expert Kauduna Yang Sinna Matamda Bom Oidamdre Kuana Pung Ama Hena Infal More Lambigi Maiki Animakta Masing Yanba Gari Sing Tingdura Bamatung da Satpa Yahanba Matamda Asoba Traffic Jam Ama Thokre Asumna Assam Rifles ki train Taure Hai na Ladiba Hui Sing Asina Bom ni Hadin Ingit Piba Aduga Lambi Tinguna Bom Lakthona ba Yeng Mada Bom Odam Dabadagi Thaudok Mamang Su Thokre Asiguma Security Force ki Aswebana Miyam na Kudong Sada ba Piba Si Matungda Amukana Thon Danaba Maike Kya Dagi Fongdona Rakle US University of Maryland College Pakta Astronomy Department ke Professor A. Surzalal Sharma American Physical Society ke Fellow oina Khankre Surzalal Sharma na Physics ki Lamda Singthaningai oina Laudiba Thaudam Sakhang bo oina Lamjaningai oraba Fellow Asi Khanna Lauthokibani Professor Surzalal Sharma Barmarpur Bamo Lekai Digini Mahak Research Institute of Science and Technology Imphal ki Director ni Fellow Asi Khalakpada Institute Asina Suharau Nungaiba Fongdorakle
Sainik School Impal ki investiture ceremony amadi academic session lising nita taretra Nipan ki second half ki oina housing ki captain, vice captain amadi school captain half ki tharam ngasi pangthokre. Ngasi gi mangwen na kilometer taraga manga gi oiba cross country lamjen amasu pangthokhi lamjen aduda punna mahiroi samayang khaina sarup yakhi. November thadagi issue tawba haukraba lising nitara gani pan ki scientific of calendar gi data singda asweba yaukiba leiti haina kangleipa calendar bona khangalakle. Lamka College ki vocational training building haukiba November amagi ahing nongya disakhang daba singna thugaida ma thawang college asigi student union na kana yaning daba phongdorakle thawang asi mahi tambagi laisangbu ikai kumadaba horokleba mirol bu khandabani mari lena bo authority na mara leba miyol sing father matik sabe action logudabani haide hauzi makata na ngasigi sanabagi paulo bisi Ngasigi sanabagi pauda mamang thagatang taraga mathwedagi taraga mari fawa Srinagar da pangthokeba Asian Rowing Junior Championship ta bronze medal lawrak laba kumbi lesang chemlakai dagi khangenbam punil sengbu opgi tharam amangasi moirang da laiba takmu water sports complex ta pangthokre Bishnupur District Canoeing and Kayaking Association amadi Bishnupur District Rowing Association anina pun sinna pangthokeba tharam aduda Manipur Rowing Association ge General Secretary S Syam Kumar Bishnupur District Canoeing and Kayaking Association ge President Y Surit Kumar amadi Association asige General Secretary RK Kheda Singh na tharama pusing na sarup yakhi bronze medalist punilna Manipur da laiba masana sing asige equipment sing asi atopa mapalam ge yengnabada yamna khenaba lai laiba phibam asida sanaroi sing khanbidena award apa sing asi yengsinbiu haikhi Uttarakhand Tennis Association sinduna Santi Tennis Academy da sathariba often ITF International Senior Tennis Tournament ki doubles da Manipur ke senior player Tule amadi Goderson ani final da maichi duna runners up takre makoi ani bu final da Devna City amadi Rajas Gadpati na state set maichi ba piram khibani atopa doubles ki match samada Dilip amasung Ice Ibotombi ki khutpu bu PK Gupta amadi Mani Mohol ki khutpu ne state set maichi ba piram khi hairi Ahan ba anal soldong belling sports meet ngarang degi ani suba Manipur ki compound hokre anal baptist youth fellowship information na pangthok ba sports meet asi hayeng fawa sathagani sport bis asida nupa gi volleyball football amadi nupi gi volleyball da athoi hen tanari Manipur ge volleyball sanaroi ama oramba khongban tabam jadumani na laikhidabada all Manipur volleyball association na awaba phongdorakre mahanga laikhidaba asi Manipur gi volleyball ge lamda asoba mangzaba amani haibaga loinana minute ani tumina leptuna awaba phongdokre hari hauji makha tab sanabagi pau ningthaujam boyadagi amuk lobisi Manipur gi masak nairba hockey sanaroi Olympian Singlen sanakangujam Manipur hockey na sinduna ngasi Khumalampak hockey stadium da achamba thoram amaka loinana pangthokre thoram asida Manipur hockey gi president Basudeba Manipur hockey gi chief executive officer Garne Doningoma mamati atai masak nairba mi kya su saru yakhe India hockey team gi most promising player amadi Manipur gi star of the player Singlen sana sahi asida Dhaka da pangthokiba Asia Cup da India team na winner oikhibada Singlen sana na asobo thodang lokhi pangthokiba thorum asiga mari lenana Singlen sana na phongdokhibada tournament khara yam tobu ma hana daga tai adai adi matakta mu ka hadino facility wale adai mi gi sarkar gi site ai ju mayam am dienge nasi bo koi hockey gi line ji da sarkar gi through da gi kemta lakte na khanjai ai wa khanda ju dubo khoina kana to buje sano hawa kan da di han mayam ju le me support to bina ba khotna ba lekai gi khangte halaman khangte hojikti lekai da sana ju am bu gi drangang hor ko myam je khumon pak na tuna khar leitre khumon pak da ju player je thin wain lak ta bum to e khoina da sum ek ta practice la ko da ju adubu si mahana academy gum mahana thamba darka tayan khale ai wakhan Amarom da Manipur hockey gi chief executive officer Gyanendo Ningoma na phongdokhibada akoi Manipur da academy ma lingmadu morum dei kai dei ke no academy kan si no gi civic level gi
Chief Minister, copy, people, Union Minister, everything I'll try my level best to take one academy in Manipur, every Kanadamana, assurance people from the Ma and the key national championship is the Mama Sama Manipur. I'm sure to come to Manipur on my own experience. Don't bear any expense for my board of the client career. I'm the PBR, it's future guy, chief visitor officer. Okay, negative visitor, executive director, Puru Lagani, and then they have a good talk with the chief minister of Manipur so that you can go ahead of the development program. I request. Argentina da pangthokiba youth archery championship da Bharat ki mahut sinduna mixed team event da gold medal amadi men's team da silver medal lorkiba state asigi khetrigau kendagi naharu pangong makhongdagi ningthaujam Jameson mangang apokpa basanta amadi ningthaujam ongbi Radhamani bu kendra siki MLA nahapam Indrajit na selgi mating piduna taramna opagi thoram MLA Indrajit ki yum thambal kong saban lekaida pangthokre thoram asida jiribam kendra gi MLA MD Asabudin hana thambal kong gram panchayat ki pradhan oiramba ke Olen Naharu gram panchayat ki 1 number Nifal gi member elangbam ongbi Binita su saruk yakhe hojik phawbuta Jameson na national gi thakta pangthokpa championship da medal mapalamadi international thakta pangthokpa championship da medal ani lobang MLA Indrajiki Mikey Degi Seloina Lupali Sing Tarapiduna Ponging Tawatke. As a quite wise of a Impal Iski Zagada Chanaro Kayamatulaptuna, Manipur is the Saktak, Impal is Yam Song died Tamilobili. Manamadu Agi Kitiko Ken the Lady Ba, Chanaro Singa, Karigumba Gold or Parata any India you want the Satuna power Chanaro more of Matam Dagi Terapegi and Matato Honaduna. Channel apa pun coba dia coba dah itu malam ni abis ini asyik apa pun abis ini memang dah pintu je. Ayo 2017 pada lagi dah ya, mama ada mi memang support tahu juga, mereka memang tu kan phone tahu juga kena, kau naik support yang tahu juga, mereka yang tu Manipur mana memang tu support yang tin tahu juga. Aina medal awak je mana memang tu aini support tahu juga, mereka memang ada isu memang support tahu juga medal awak punya hajani. Tagasari makata nangasigi ainga sagi Paulo bisi. Ngasi gi oike pai ngasa gi pauda ICAR lampel patigi pepapau gi matung ina ngasi gi quite ki saki ba Celsius degree kuntare dasmik tare quite gi ingba Celsius degree taramari dasmik taru nuksita ya wising mandal gisang ayuk da sada marputara taru nuktil da sada yang kini pal oike ngasi nong sukide loisilakpada maru eba pau amuk hanau Puruk khuding laser iba nasing amaga exchange toina taunarabadi soidana nungsinabagi lipun sagatpada majeng oigini haina Minister TS Biswal jana phongdokre Mahai tampam sang simu miyam gi laisang ni haina khanba ngamdaduna amang ata thon ba haibusi sakot pa wat pamil singi lisa ni haina Education Minister TS Radesam na phongdokre GST amasung demonetization gi mayok to opposition party tarana November ni pan pangthuk ko doriba black day gi tharam mai pakhana basem saba hokre amasung Bharat Sarkar amadi NSN IM anian santi gi wali sanari ba asida kari yauri amadi Manipur thugan buafam yahon ba yaroi haina Consultative Committee na Bharat ke maru ebalu singba singa taksim gadori Ngasigidi ISTB na pizza batongan ba ipau sing matang asida loijare miyang tabiri ba mayam pun magpuso amuk kahanap kurumjari